Good afternoon. Good afternoon, ma'am. Ako. Sinasing good afternoon. Kanano like the video. Thank you so much. Like the video. Thank you. Good afternoon. Saksabi bro. Kanano like the video se. Saksabi bro. Kanano. Thank you so much. Like the video pa. Good afternoon. Kanano la Facebook saksabi bro. Saksabi bro. Lano la Facebook. Good afternoon. One like, thank you so much. Good afternoon. Mano lagi deh sih. Good afternoon, pinausin. Mano lagi sendiri. Good afternoon, saksana ada apa ya? Yang saksana ada apa? Yang saksana ada apa? Sama kayaknya. Good afternoon, kayaknya. Ini semua lagi nampak komentar gitu. Harusnya sih. Good afternoon. Sak bonghi, sak lele, ini semua aja lagi. Wah, yang mathongi, ngam mathongi, yang boleh sak kangkali. Warinya besi, wari lagi mana warinya. Wah, yang mathong jadi ngam mathongi, yang thong berloy deh, sak wari. Good afternoon.
ꯆꯥꯛ ꯆꯥꯅꯕꯣ ꯍꯥꯏꯗꯤ ꯆꯥꯛ ꯊꯣꯡꯉꯤ ꯑꯣ ꯀꯅꯥꯅꯣꯃ ꯍꯥꯏ ꯇꯧꯔꯛꯏꯅꯣ ꯈꯪꯗꯦꯅꯦ ꯍꯜꯂꯣ ꯍꯜꯂꯣ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯀꯅꯥꯅꯣ ꯈꯪꯗꯦ ꯆꯥꯛ ꯊꯣꯡꯉꯤ ꯆꯥꯛ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯣ इंग्लिश है इंग्लिश है मुंशी डस्टबिन लेकर आते हैं कनान ले लम चलो चलम ना काम मैं इबो लामे खंगौद्रेने इबो हन तू लाइक है थैंक यू केएमसी nga थोंगी नुंगाइरिबो नुंगाइरी इबोल आई गाड़ी तोंगली हाइबा ओ थैंक यू गाड़ी तोंग तोंगना सपोर्ट तौबिरक्पगी ꯑꯩꯒꯤ ꯀꯩꯟꯖꯥꯡ ꯅꯥꯏꯔꯣ ꯉꯥ ꯊꯣꯡꯉꯤ ꯍꯋꯥꯏ ꯊꯣꯡꯉꯤ ꯏꯔꯣꯜꯂꯤ ꯁꯤ ꯂꯣꯏꯔꯦ ꯁꯤꯗ ꯌꯦꯡꯕꯤꯌꯨ ꯉꯥ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯌꯦꯟꯗꯦꯝꯒ ꯍꯋꯥꯏꯒ ꯏꯔꯣꯟꯕ ꯑꯃ ꯂꯩꯔꯦ ꯁꯔꯃꯥ ꯂꯥꯛꯏ ꯁꯔꯃꯥ ꯏꯅꯝꯃ ꯆꯥꯛ ꯂꯣꯏꯔꯕꯣ ꯍꯥꯏꯕ ꯆꯥꯛ ꯀꯥꯝꯃꯤ ꯑꯗꯩꯗꯤ ꯏꯟꯖꯥꯡꯗꯤ ꯊꯣꯡ ꯂꯣꯏꯔꯦ ꯆꯥꯛ ꯀꯥꯝꯃꯤ ꯁꯣꯝꯗ ꯁꯤꯗ ꯉꯥ ꯊꯣꯡꯕ ꯍꯋꯥꯏ ꯏꯔꯣꯟꯕ ꯂꯣꯏꯔꯦ ꯑꯩꯁꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯂꯣꯏꯁꯤꯟꯅ ꯁꯨꯝ ꯊꯥꯔꯤꯅꯤ ꯆꯥꯛ ꯆꯥꯟꯅꯒꯗꯗꯤ ꯋꯥꯠꯂꯦꯕ ꯑꯩꯈꯣꯏꯗꯤ ꯆꯥꯕꯁꯦ ꯊꯦꯡꯉꯤ ꯀꯩꯅꯣ ꯇꯨ ꯂꯥꯏꯛ ꯄꯤꯗꯦ ꯍꯥꯏꯕ ꯁꯤ ꯂꯥꯏꯛ ꯑꯣꯏꯔꯦ ꯊꯦꯡꯛ ꯌꯨ ꯑꯩꯁꯦ ꯇꯥꯏꯃꯤꯡꯒ ꯂꯩꯇꯦꯗ ꯁꯪꯕꯗ ꯁꯨꯝꯅꯤ
पोहलगा तलमागा वारी सुना करे तलमा लुलु हाय करे इबोहलना शर्माना तू लाइक पीरे हायबा इबोहलना तलमा वारी सानासी जाबरो हाय शर्माना पोहल कौकरे शर्माना पोहल बोलो बोलो हायबा इबोहल मीसु जामना लेते होय आई मी लेतबा एलबीने आइगिसे मी याम लाक्पिदबा आई थबक सुसुना कमेंट पाबा जायबा मी यामदबने इनमा नोय जुम होंगलबो अना जुम होंगबा से कय हायनो अखोय जुम हानगी जुमदुगी ममांगदा अनौबा सारागा लेबनेबा हानैदुसु लई अमनबा जुमदुसु लई अनौबदुगने अखोय लईसिना कुइरेदा सिसु चही तरुक तरेत हेलमा करी ngano हायबा ओ बाव मकोकनी मकोक थोंगबनी मोरी कोमथो आइदो ओ हे मोबाइल नांथाखरे कोमथो तलमागा बोहलगा वाइसनाको मोबाइल से नांथाखरे लेखनबा अइसे थबक सुसुना सुम थाबनीदा चाक थोंग थोंग बोहल ओके तलमा केमसी हायबा शर्मा दी वीडियो थांगतपसु उदे दойти एलबी कासु थादे शर्मा से मोनिटाइज होइखराबो मादे वीडियो कासु मो थांगत उदे बोहल दी मम चारबो आए तलमा एखोय अनि वारी सुनासी सान संगले सुना सुनो वारी लोयरगा लाओ चाकचासे चाक लोयरे आई मोटर उती सावनी मोटर उती तलमा आई ओसोरी चारे आई ओसोरी चारे से कह हायनो मोसोरी आइरो शर्माना पोहल हायरगा इसे नोइरो आइदि खंगदे जामना नोइ माने आइदि नौना चंगकपनिना खंगदेबा तलमा ओनदी केंसी इनमा पोंतरापुरगी ना हायरगिबा उधारबोन हिंसाबी थोगी हायना कई वानोने थोंदोकपा ताते तादे तलमा चुमरोइनमा तादेदा कयो तानो कईनोम हायदुनी लंबाव गायरा कईनो हायना दुदुम तारे तादेदा थे कईम हायनाते थोकतेदा तलमा नंगी कम्युनिटी पोस्ट की फोटो फजबना वाव ताय होय जाम फजै यांगी फोटो दो अदो वीडियो का थांगत्ते कईनो समादे वीडियो का थांगत्पा ngamdaba ngamdre कुइरे थांगत्तबा जिनीगी नि हातपा खोटपा तौबदुसु नुंसु नुंगाइतबको अदुने फोटो वीडियो का थांगत ngamdaba कुइरे ngarang sana thugi ngi ngi haire ndo dharunda nina haire ni haina hai kai deino da sana thugi aise kanano su khangdebo thongteda wa thong बोहल तलमा आई नंग जियांगा नेट मरक मरकता लैबा या नुंग जिंगबा चंगसले हायबा कायदा नुंग जिंगबा चंगिनोने इनमा वीडियो का सेंबा ngamde angang pisak yaubane sina tuni ne ngamde ne su ngamda dan su kra kra tawe sinida unki talma bohana ka yabon ki talma nangi photo do khupa jamani aina photo do uraga lulu haiba
ꯐꯖꯩ ꯐꯖꯩꯅ ꯃꯥ ꯀꯁꯥꯀꯥꯟꯇꯤ ꯃꯦꯂꯥ ꯑꯃꯨꯛ ꯌꯧꯔꯦ ꯗꯤꯁꯦꯝꯕꯔꯗ ꯗꯤꯁꯦꯝꯕꯔꯗꯅꯤ ꯕꯣꯔꯣꯝ ꯕꯕꯥ ꯃꯦꯂꯥ ꯇꯧ ꯃꯥꯅꯦ ꯑꯗꯨ ꯂꯣꯏꯔꯒ ꯁꯣꯝꯗ ꯂꯥꯛꯅꯕꯅꯤ ꯄꯣꯍꯜ ꯍꯥꯏꯈ꯭ꯔꯦ ꯅꯣꯛꯈ꯭ꯔꯦ ꯑꯇꯩ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯀꯃꯦꯟ ꯏꯔꯣ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯐꯣꯔ ꯂꯥꯏꯛ ꯇꯧꯕꯤꯔꯦ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯗꯤ ꯆꯥꯛꯁꯦ ꯁꯨꯝ ꯈꯔ ꯊꯦꯡꯅ ꯆꯥꯅꯩꯑꯕ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯑꯗꯣ ꯆꯥꯒꯗꯕ ꯃꯇꯝꯗꯤ ꯋꯥꯠꯂꯤ ꯁꯜꯃꯥ ꯄꯣꯍꯜ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯃꯁꯦ ꯏꯀꯥꯏ ꯍꯥꯏꯅ ꯏꯕꯣꯍꯜꯅ ꯇꯜꯃꯥ ꯀꯦꯝꯁꯤ ꯍꯥꯏꯕ ꯎꯇꯤ ꯊꯣꯡꯉꯤ ꯍꯥꯏꯗꯣ ꯈꯪꯍꯧꯗ꯭ꯔꯕꯣ ꯁꯉꯥ ꯏꯅꯝꯃ ꯑꯉꯥꯡꯗꯤ ꯑꯣ ꯇꯨꯝꯃꯨꯔꯦ ꯍꯧꯒꯠꯂꯦ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯦ ꯄꯣꯍꯜ ꯎꯇꯤ ꯍꯥꯏꯕ ꯃꯥ ꯀꯃꯦꯟ ꯄꯥꯗꯦ ꯎꯇꯤ ꯊꯣꯡꯉꯦ ꯍꯥꯏ ꯇꯥꯍꯧꯗ꯭ꯔ ꯃꯥꯅꯦ ꯃꯣꯇꯣꯔ ꯎꯇꯤ ꯃꯅꯤꯄꯨꯔꯒꯤꯅ ꯃꯪꯒꯜ ꯎꯇꯤ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤꯅ ꯃꯣꯇꯣꯔ ꯎꯇꯤ ꯏꯅꯥꯎꯅꯨꯄꯤ ꯂꯥꯛꯏꯗꯨꯅ ꯑꯩ ꯈꯔ ꯀꯣꯝꯇꯛ ꯂꯩꯔꯤꯕ ꯉꯟꯅ ꯉꯁꯤ ꯆꯥꯛꯀ ꯂꯣꯏꯔꯦ ꯒꯨꯗ ꯒꯥꯔꯜ ꯏꯕꯣꯍꯜ ꯍꯧꯖꯤꯛꯇ ꯇꯥꯔꯤ ꯎꯇꯤ ꯊꯣꯡꯉꯦꯕ ꯀꯨꯏꯔꯦ ꯏꯄꯥꯝꯃꯩꯒꯩꯁꯦ ꯆꯠꯇꯕ ꯍꯥꯏꯕ ꯏꯄꯥꯝꯃꯩꯒꯩ ꯆꯠꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤ ꯏꯕꯣꯍꯜ ꯀꯩꯕ ꯑꯁꯨꯝ ꯍꯪꯂꯤꯉꯩ ꯅꯨꯡꯉꯥꯏ ꯇꯜꯃꯥꯗ ꯑꯗꯨꯅ ꯍꯪꯂꯤꯃꯤ ꯍꯣꯏ ꯍꯪꯉꯨ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯅꯁꯤ ꯋꯥꯔꯤ ꯂꯩꯇꯁꯨ ꯉꯁꯥꯏ ꯍꯪꯒꯤꯗꯣ ꯑꯃꯨꯛ ꯁꯨꯝ ꯍꯪꯅꯁꯤ ꯍꯥꯏꯕ ꯑꯗꯨꯝ ꯍꯪꯂꯤꯅꯤ ꯍꯥꯏꯕ ꯏꯃꯥ 2021ꯗ ꯂꯥꯛꯂꯅꯤ ꯏꯄꯥꯝꯗ ꯔꯨꯄꯣꯁ꯭ꯔꯤ ꯏꯃꯥꯁꯨ ꯈꯨꯔꯝꯕ ꯂꯥꯛꯂꯅꯤ ꯍꯥꯏꯕ ꯑꯣ ꯌꯨꯝ ꯄꯥꯜꯂꯤꯅ ꯀꯥꯏꯗꯅꯣꯅꯦ ꯕꯥꯗꯨꯒꯨꯔꯗ ꯏꯄꯥꯝꯅꯤ ꯍꯥꯏꯀꯣ ꯌꯨꯝ ꯄꯥꯜꯂꯤꯅ ꯀꯥꯏꯗ 2021 ꯀꯨꯏꯔꯦꯍꯦ ꯑꯗꯨꯑꯣꯏꯗꯤ ꯂꯥꯛꯇꯕ ꯌꯥꯝ ꯁꯥꯊꯤꯅ ꯀꯨꯏꯔꯦꯅꯦ ꯂꯥꯛꯇꯕꯗꯣ ꯑꯣꯏꯗꯤ ꯑꯩꯈꯣꯏ ꯊꯥ ꯑꯅꯤꯃꯨꯛꯀ ꯁꯨꯖꯟꯈ꯭ꯔꯁꯦ ꯀꯨꯏꯔꯦꯍꯦ ꯆꯠꯇꯕ ꯍꯥꯏꯅ ꯈꯜꯂꯦ ꯕꯣꯟꯇꯥꯄꯨꯔꯗ ꯑꯣ ꯍꯧꯖꯤꯛ ꯄꯨꯅꯦꯗ ꯂꯩ ꯕꯣꯟꯇꯥꯄꯨꯔꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯇꯣꯏꯅ ꯆꯠꯄ ꯐꯪꯗꯦ ꯆꯠꯂꯒꯁꯨ ꯁꯨꯝ ꯍꯜꯂꯛꯄ ꯑꯗꯨꯃꯥꯏꯅꯅꯤ ꯌꯨꯝꯗ ꯑꯍꯟꯁꯤꯡꯁꯨ ꯂꯩꯕꯅꯤꯅ ꯑꯍꯟ ꯑꯣꯏꯁꯜꯂꯦꯅ ꯂꯩꯔꯁꯨ ꯀꯨꯏꯅ ꯂꯩꯇꯦ ꯆꯠꯇꯤ ꯆꯠꯅꯤꯡꯕꯅꯦꯕ ꯄꯥꯝꯁꯦ ꯍꯦꯛꯇ ꯅꯣꯏꯅ ꯑꯃꯨꯛ ꯊꯕꯛ ꯃꯐꯝꯗ ꯂꯥꯞꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯈꯔ ꯐꯔꯝꯃꯅꯤ ꯑꯩꯈꯣꯏꯁꯨ ꯀꯨꯏꯔꯦ ꯅꯪ ꯂꯥꯛꯇ꯭ꯔꯤꯁꯦ ꯏꯕꯣꯍꯜ ꯗ꯭ꯔꯥꯒꯣꯟ ꯐ꯭ꯔꯨꯏꯠꯁꯦ ꯀꯤꯕꯒ ꯃꯅꯥꯛꯇ ꯆꯠꯂꯤ ꯑꯩ ꯗ꯭ꯔꯥꯒꯣꯟ ꯐ꯭ꯔꯨꯠ ꯀꯤ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯗ꯭ꯔꯥꯒꯣꯟ ꯐ꯭ꯔꯨꯠ ꯌꯥꯝ ꯄꯥꯟꯕ꯭ꯔꯣ ꯍꯦꯛꯑ ꯆꯥꯎ ꯊꯦꯡꯀ꯭ꯌꯨ ꯁꯃꯥꯒ ꯏꯕꯣꯍꯜꯒꯅ ꯂꯥꯏꯛ ꯇꯧꯕꯤꯔꯛꯄ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯁꯜꯃꯥ ꯄꯣꯍꯜ ꯗ꯭ꯔꯥꯒꯣꯟ ꯐ꯭ꯔꯨꯠꯇꯣ ꯈꯔ ꯍꯦꯛꯂꯛꯎ ꯗ꯭ꯔꯥꯒꯣꯟ ꯐ꯭ꯔꯨꯠ ꯌꯥꯝ ꯄꯥꯟꯕ꯭ꯔꯥ ꯇꯥꯡꯕꯅꯤ ꯗ꯭ꯔꯥꯒꯣꯟ ꯐ꯭ꯔꯨꯏꯠꯁꯦ ꯑꯩꯁꯨ ꯊꯥꯔꯤ ꯍꯤꯡꯗꯣꯏꯔ ꯍꯤꯡꯉꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯍꯥꯟꯕ ꯊꯥꯕꯗꯣ ꯁꯤꯗꯣꯛꯈ꯭ꯔꯦ ꯑꯃꯨꯛ ꯊꯥꯔꯤ
पानब खरदꯤ वाꯠलीने ꯇꯜꯃ ꯄꯥꯟꯗꯤ ꯄꯥꯟꯕꯖꯥꯠꯅꯤ ꯆꯥꯎ ꯍꯦꯛꯑꯒ ꯍꯥꯎꯕꯅꯤ ꯄꯨꯄꯨ ꯆꯥꯛ ꯆꯥꯔꯣ ꯄꯨꯄꯨ ꯆꯥꯛ ꯆꯥꯔꯣ ꯍꯥꯏꯌꯣ ꯃꯣꯏ ꯄꯥꯟꯗꯧ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯕ ꯑꯗꯩ ꯁꯔꯃꯥꯅ ꯆꯥꯛ ꯂꯣꯏꯔꯕꯣ ꯏꯅꯝꯃ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯆꯥꯕꯗꯤ ꯄꯨꯡ 2 ꯇꯥꯗ꯭ꯔꯤꯉꯩ ꯆꯥꯟꯅꯗꯦ ꯑꯍꯟꯁꯤꯡꯁꯦ ꯄꯨꯡ 2ꯗ ꯆꯥꯕꯅꯤꯗ ꯂꯣꯏꯗꯤ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯈꯤꯇꯪ ꯉꯟꯅ ꯂꯣꯏꯔꯦ ꯑꯍꯥ ꯂꯣꯛ ꯊꯨꯡꯉꯛꯀꯅꯤꯗ ꯐꯤꯖꯦ ꯄꯄꯥ ꯂꯥꯛꯑꯦ ꯈꯣꯏꯔꯝꯃꯦ ꯄꯄꯥ ꯆꯥꯛ ꯂꯣꯏꯔꯦ ꯄꯨꯄꯨ ꯆꯥꯛ ꯂꯣꯏꯔꯦ ꯄꯨꯄꯨ ꯆꯥꯛ ꯂꯣꯏꯔꯦ ꯄꯨꯄꯨ ꯆꯥꯛ ꯂꯣꯏꯔꯦ ꯍꯣꯏ ꯑꯣꯟ ꯂꯩꯒꯦ ꯏꯅꯝꯃ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯒꯦ ꯍꯣꯏ ꯄꯤꯖꯔꯣ ꯕꯣꯍꯜ ꯑꯩ ꯂꯦꯕꯔ ꯂꯧꯕ ꯂꯥꯛꯂꯅꯤ ꯇꯜꯃꯥ ꯕꯣꯍꯜ ꯀꯩ ꯇꯧꯔꯤꯅꯣꯅꯦ ꯂꯦꯕꯔ ꯂꯧꯕ ꯂꯥꯛꯏꯅꯤ ꯀꯥꯏꯁꯦ ꯀꯩꯅꯣꯗꯔꯣ ꯀ꯭ꯋꯥꯔꯤꯗꯔꯣ ꯉꯁꯥꯏ ꯅꯨꯡ ꯌꯦꯡꯉꯤꯒ ꯍꯥꯏꯗ ꯐꯔꯦ ꯊꯕꯛ ꯀꯜꯂꯗꯤ ꯁꯨꯝ ꯕꯕꯥꯏ ꯇꯧꯔꯁꯨ ꯌꯥꯅꯤꯗ ꯊꯕꯛ ꯁꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯀꯃꯦꯟ ꯏꯕ ꯅꯨꯡꯉꯥꯏꯔꯣꯏꯑꯕ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯄꯇꯥ ꯇꯧꯔꯁꯨ ꯀꯥꯏꯗꯦꯗ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯦ ꯁꯜꯃꯥ ꯉꯔꯥꯡꯁꯨ ꯁꯜꯃꯥꯅ ꯑꯣꯀꯦ ꯄꯨꯍꯜ ꯂꯩꯕ ꯏꯕꯣꯜ ꯑꯩ ꯂꯩ ꯍꯥꯏꯕ ꯁꯜꯃꯥꯅ ꯉꯔꯥꯡꯁꯨ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯛꯄꯗ ꯏꯅꯝꯃ ꯑꯦꯟꯕꯤ ꯂꯣꯏꯔꯝꯃꯦ ꯑꯩ ꯀꯨꯏꯅ ꯇꯥꯗꯕꯅꯤ ꯉꯥꯛꯇꯅꯤ ꯁꯜꯃꯥ ꯄꯣꯍꯜ ꯂꯩꯌꯨ ꯍꯥꯏꯕ ꯁꯜꯃꯥ ꯆꯠꯈ꯭ꯔꯃꯥꯟꯅꯦ ꯇꯥꯇꯥ ꯕꯕꯥꯏ ꯁꯜꯃꯥ ꯊꯦꯡꯀ꯭ꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯕꯒꯤ ꯍꯧꯖꯤꯛ ꯊꯕꯛ ꯀꯟꯅꯕꯅꯤꯅ ꯌꯥꯝ ꯀꯨꯏꯅ ꯐꯝꯅ ꯑꯩꯁꯨ ꯁꯪꯗꯦꯕ ꯃꯤꯒꯤꯗꯅꯦ ꯁꯨꯝ ꯐꯝꯅ ꯀꯃꯦꯟ ꯏꯅ ꯈꯣꯠꯅ ꯀꯨꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯇꯧꯅꯁꯤ ꯉꯥꯛꯇꯪ ꯂꯥꯛꯄꯤꯔꯝꯃꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ
Kena kanano ibisibu like tawbiramu comment ibirawo ibu olga samagana masadege support tawbirame jam kuina thank you Nak mau jadi cuma dia begini. शर्मा पोहल लयू हारगदैदी कनामो कमेंट लाक्तरे ते शर्मा पोहल लयू हायरमे पोहलगा शर्मा गईबू हलगा जाम कुना सपोर्ट तौबीरमे मोइनी चखरे याम नुंगाइजै सपोर्ट तौबीरंबा कना कना लैगे चाक चानारबो कई मथेल चानारके
ꯃꯌꯥꯝ ꯀꯌꯥꯝ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯔꯤꯒꯦ ꯆꯥꯛ ꯆꯥꯅꯔꯕꯣ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯦ ꯑꯩꯉꯣꯟꯗ ꯄꯣꯍꯜ ꯂꯩꯌꯨ ꯂꯩꯌꯨ ꯍꯥꯏꯔꯝꯕꯗꯒꯤ ꯀꯃꯦꯟ ꯎꯗ꯭ꯔꯦ ꯀꯥꯏ ꯆꯠꯅꯈ꯭ꯔꯒꯦ ꯌꯥꯝ ꯕꯥꯏ ꯇꯧꯔꯒꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯅꯥꯝꯁꯨ ꯂꯥꯛꯇ꯭ꯔꯦ ꯋꯥꯔꯤꯁꯦ ꯋꯥꯔꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯇꯇꯥ ꯕꯥꯏ ꯊꯦꯡꯛ ꯌꯨ ꯀꯅꯥ ꯀꯅꯥꯅꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯤ ꯁꯔꯃ ꯊꯦꯡꯛ ꯌꯨ ꯏꯕꯣꯜ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯇꯣꯞꯄ ꯂꯥꯏꯛ ꯄꯤꯕꯤꯔꯝꯕ ꯀꯃꯦꯟ ꯏꯕꯤꯔꯝꯗꯕꯁꯤꯡꯁꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯊꯦꯡꯛ ꯌꯨ ꯇꯇꯥ ꯕꯥꯏ ꯃꯌꯥꯝ